คนป้องว่างคัดกันนูอีมุงชิดนางยาดิการมาตะเลยตีมาตกโลบะนี่กี่มามังเดข้าววางวะตัวมินเลยอยู่งั้นสิดีเนี่ยนั่นน่ะมาเซ่ข้าราชจุ่มทุกตะบยาดเลยมาทำกุยแล้วบ้านี่ไอ้น่ะตัวมินน่ะข้างนู่นเลยรักลิบะให้นิ่งก็มาแค่ให้เจ้าโง่อะไรมันนุ่มป้าดูเลยเรื่องแต่ให้พี่รำเลยแบบที่พักได้ปะพอเรียนนุ่มป้าจะสู้ให้กันนี่นางวันจะสู้ให้ดีแบบนี้อะตัวไอ้น่ะพวกกันนี่ใกล้ขับกันเนี่ยที่พักพักจะน่าให้ดีแต่น่ะไปช้ามันจะเลยเย็นน่ะงารางเดตัวโลพังคิบันนัตโรเฮ็ดจะเลยตะบยาบระเนี่ยพันน่ะให้เราไปสู้เลยตระดีเลยตระน้ำมันน่ะสะสมดูน่ะผู้เยอะผู้วิระโรฮัดเกี่ยฮับปีระโรอะดุนน่ะหลอกสินน่ะระก็ไอ้ยานมังก็ได้บันนัตตินั่งน่ะจุ่มเลยให้ก็ได้บัสุนัตติโก้ไอ้น่ะไปช้าให้ดีบัสเซ่นั่งวันเดเฮ็ดตัวให้บัสุนัตติเดน่ะจุ่มในจานุปีสันธารานีก็ไอ้คุยอันนี้น่ะไปรำเงือดระให้ดูน่ะตานะบันนี้อะดูหุ่นนั่งน่ะหาน่ะเฮ็ดตะกันทุกปะกี้มาวงดูดีนั่งบุคังดระโบนั่งกินนุปาโดไอ้กี่จานุปานี่ไอ้เฮ็ดปกจะบะไอ้กี่ฮักยามน่ะเลยครับะสันธารานีน่ะมากี่มาจันนุปีไอ้กี่สู้เฮ็ดนุปะไอ้กี่สู้ฮักยามเลยครับะจะเฮียหุ่นปุรานุ่งชินาระก็หลักลิบันนี้ไอ้นั่นเลยชาริงเดน่าจานุปาน่ะให้คิดแบบดีอามาตะขังพี่ละมวยตัวอะดูกุมบ้าเดี๋ยวหาเลยจะบอกว่างานสิงห์ตัวมาคิดตรงพี่โรบ้าไอ้คนจะเรียกตามูลาเองมาคอยไอ้บุตรดิเซ่ไอ้เด็กตั้งแต่แข่งโอ้ยมานุปาไหลราก็กังคันลูอีมาก็ดีนุตรงนรีบชิวโอ้ยมาลงมาละโอ้อะดูก็ดีตรงระเบิดให้บ้าใครตรงระเบิดให้บ้าดูไอ้ว่าวที่มักที่มีอยู่ยังนั่นที่มีอยู่อะดูมารำดูให้ว่าบ้าใครตรงระเบิดฮะสันเดรานี่ใครตรงไหนฮะก็อิสนาตาบดาก็อิสนาตาบดก็อิโนให้บ้าบิโมลานั่งชุกกับชินนั่นนู่อีโบนั่งชุกทิ้งชิโนบิโมลาการชุกจัดโลมารำดูอีมาให้กิอาศินีน่าจะดีมาน่าเสียธนามาเที่ยวแล้วมาตะปักเตะให้ดูนะมาหันสันบันนี่อาชามันนั่งวันเด็กโลกให้ดูนะสมปันนะบัดเนี่ยบิโมลาน่ะเลยก็เลยเตี้ยก็ให้ดูนะมาหันปังกันเด็กกันถูกปะเฮ้ยดูอยู่เลยกว่านักคุยสิมาวันตรงนะไม่ใช่เลยไม่พูดดีเลยแต่บันนี้ไอ้บุตรจะมีแต่บันนี้เนี่ยไอ้บุตรมันคิดบิวสิคุณบ้าเตียนน่ะเราแต่ว่า understanding เลยนะแต่ว่ายุ่งสิได้ทุกเลยนิ่งดีนะมาอินเดียมาดูที่ให้ดีกันดูด้าเตียนได้กันอะไรยังหันแต่บโน understanding กันอะไรเลยหันแต่บโนอินเดียมันน่ะตามูก็ understanding เลยนะบ้าปามีนักคุยนะอินมาไอ้คุยนี่บุตรคุยห้องตรงคุณนักคุยตัวไม่เลวเฮ้ยตัวไม่เลวอะดูมันพัชดาบวังอ่ะการิโนนุปามาจ้าบิโมลานะกับสินนะบับุดีขามดาบะงั้นจันนะอาจุมบักขระดังหายบับุดีเฮกมาขามบะพาเรทูลสิเจมาทูลสิไปชักแกยันโน่เนี่ยลูกป้าจันนี่ยังใครขัดตันนี่อะดูบุงอาศิกิว่าพันเสลูกป้าจันนี่ยังใครกินนัตติโกนั่งขังกันดาบนี่ไปเรสิเฮียมุกิสัตย์ทาร์ช่วยกันตัวสิฮันเดกิดิมีกี่ครั้งสิงคีบเนี่ยการีเชมกินเนี่ยอะดูก็มาคุยกันงานมาลังเพดเลยไปดูอะดูก็สุขระปังงูเอ็ดนะไฮดีมาดูที่หายกันนู้ทุนเนี่ยชิงกันนี่หายวันนี้อะคุยเนี่ยสุปังหายรุยไม่ได้ตกในยามเลยปวดนี้อีบัวราเจนอีมาขังเลยให้ยังมุกิทานาติชุปีปีรักตระบสุยารกันนี่อีมานังวันนี้สุกลงเจริญรู้น่าจะนุปิสุนังวันนี้สุกหายเลยรู้อีมายามน่ะเปลี่ยนแต่ใบยามนั่นเลยอีมาบูไปใช้เอาดูน่ะสักคนสิลันบ้ามีฮิปโปเองเจงมารีมาตากิมีเองสิกีมาตั้งดาร์กาเลระบสุนังกินุปีเดเฮงมาหายหันบ้านังกินุปีน่ะจุเปลี่ยนแต่บ้าสวยตัวสิอีมาไอ้เนี่ยให้มุกิท่าเด็กอีมาเดี๋ยวน่ะเปลี่ยนกันมาดูนาติงั้นสิเด็กเนี่ยไอ้สุนุงไงบ้านักคุยสุนุงไงบ้าตัวงานนะอีมานักคุยเด็กตารีมาเตยเจริญรู้เฮ้ยมาดูนะพาร์อีมาไอ้เนี่ยอีมากิท่ามุกิไอ้ขระให้ขายอะไรกันการีขายอะไรกันนี่อีมาสุมีนี่นังบูอินจิเนียร์ใช้โอ้ยนะบ้ามีถ้วยมีเฮนนามานะเว้มีรักตัดติลหันบังนับนามานี่สันเดรานี่นังดิกันอะไรกันนี่บีบนังเดียคุยกับจ่าสิการีน่ะทั้งนั้นเลยดูว่าขังตุปัลลีเป็นน้อยนะมาไอ้สุมีนี่ไอ้บุญสิบิบะอีมากินักตะไลกันนี่อินนามาดีเต็นเดอร์กี่ว่าพังมีกี่พิเศษสักเจ็ดอะไรขระตัมบะทำมวยแต่ดีพัดเท้าดีกงกุมบะโอ้ราธาให้มาสันทรานี่น้องลักษิดาการีรู้ว่าอะไรบ้างกี่สาธิตสุยาวมาลีการีสุไลเตดา
ngasi thaba khara komba nangna khanglibaduni nong chuban mitsidhi aigidi thoidokpa khangai se fi du hongdu nong laksida kau chu haibro hoi mabu leiramgadro magi pau anuba kari ta kari butan badagi ham nangi si tokno rodo afaba ma leiri ati tolop yamna sai lupa chani pan sai hai imi sini hoi maduna pharagadra ando mabu hana mangta kaubiruso hoi ni haraga na kana dabada kaura roi fazana uibe manne ngana rasidana nati nang munna khangi hai man hairapuni atati radha aigi punsi chuppada nung haibado kaukthuk hanba ngamgadra nunglik amat aingonda uhandaba ngamgadaro kanute dawarim kokse ken batara basungam daro chatlo radha amta kaubiruso ima so hakjang kya ngamuti hoi kayam kuire lakba meha oire ai sa lulu khige ko wa ta na tan ngang asonda babung tumi bani ko kayen thang jara ye ngasai dubu saugri thongba kana hangai no haunu chadi ba khanga mata ngasi sunang thongbra thongi ka dorage hayeng wai ai laklaga su marak taga thongbi kadara thongbi kadaba mande aina haibati naton ka khara chak thora pot ka langkhai kadaba mali lakbiyo nakuta hamna pijegi hoini haudik pudi taba nungai diye inau da nau ipet tapet yum yoragadi himcha bo lakpra kainu khangde yingo nungdang daga halaktrabadi aidi nakhoi gi mamang pukhi da chongthagadabani phamun nana khamba ngamoidawni mina namona dum thina hanani mage sandharani sina SEILESH haina season akre sanu kai ta budungai ni mamang da podi da khai haina nai kai redra kai re desu hoida nangna bui kai drabadi parini nimit ama tharo dana SANDHYARANI nangsima awul boine hekta oibena tanandi phagiro aikhoi kayam koire sumna libasya ni thina ngangnarabani khangaba nangna ni buma ke ngangde sanu namnai khangnari dana aikhoi ni kaya chamna nusinabano thina ngangnaba yaba amatta tawde habdudia maduna chatnaba yaba natte adu oragadi tonarasine nangsu khara wai sangnaba nang ngamgadara aibu kaukthokpa karigi ngamdani aidi ngamlo ngamlo aisu ngamlo adu orabadi hairu karamba matamdano Sandhya ai nangonda kayara haikrabadani ai laire ai sel thokte ai thabak tawdri ai suwani nang suwani nana khangni badongai ai thabak thiri ai ni yawa interview masing khangde kari upai no ina tawgadaba nahal nongma iyogi yawkhibadudi ngarang hai dokre karam tawra mai palabadabu aina nangonda tamlodabagi maram leibro aidi soidana nangbudi khalakani khalambani nangdagi hena phaba candidate yarungadaba mande nuduna nangi wakhalni dana selection board ki chairman do nangna oram labadi hek phagadaba kanante hek leijabi thadana honoko ai phibam ya phatrabani nangi danate ai sagi su phibam phatrabani hingnabagi lanpamda khulaya mata paidabase solaba ima amadi inahomasu ngakthonaba honaribani nahaka phaminaba matam kharadangdi sapai khajiktam marek mahau thopugum tawi adubu ahing khudingi aigi wakal guru khetrada lanjao ama thoi hingnabagi upai nangi nungsi wakal ima tamu khoina akhoi bu nungsi bidaba akhoi bu yeknaba oina uraklibase kari sulaitraba paisa khara sanamatet khara sigini ko ima chungli mata leiraba waduda hanjin pallida ko ima gi bema ima handak maraksi ai karino ma khalakle sana lupa yana tansira makhoi bu phangna bagi damakta thawai thabana chumdi bara sana lupa laibuna pumna mak ngam mi khudengna nungsi sanman tawi natraga makhoi sibu tukatjana hangoina khallaga thapna tanthokkhiduna ibema nang wakhan mapang nabung bu yamna warore
waraubu oiba yai oidaba yai adubu wahamsimadi tattana pokle miyoibagi siba changbagi maraksida tanhabini haidana ijat sanman laiteng araibaga laitabaga laiba tanahanba atenbaga aphambaga lamjin tanahanba Sandhyarani nangbu kari chorono ne ima chorona te haigisi ai lamjen yauraroi ai bumi jeni haigadrane hainingba makai haija samda kanadaba wadane phailing ture tumina layune imagi bema tamose asigumba miyoibagi hingnanabagi lamjenda ihen henaba honabada aikhoi isamaksu lamjen yauri haiba gauri kayada kanna babu kumna khon taba makai he kanna laukiba tamuna choktaraba matamda aikhoina humang taithokpikiba ising chaibikiba adu ngasidi mahak lamjen thoire victory stand leple aduga aikhoibuna lambi da karamba kudi thianba nungum ukreda ko ima ai nimit singdo ning single ai khoina kon tawa makai lau kibado thawa yau kibado Ibema thengman khre tuklo icha sidi potharo ima ngalam khigani awangi khuramani halak patadriye nangna tahudabana ni ngasaina hanjin khrabani makeup amadum pharamagani hoini masisi thengman khredi khalambani adu ere pasima phi amadi talamage yamna thenglabani ne hamgadawre phi amadi talamage yamna thenge ne ibema hoi loislage tamugi sendubu karam tawgadawribano nongalaga isorna tamba ma lakani sahi kayadi wali haibema nabungi se loigadaba chithi da irakpatubu sahi anirom wali marema onthok ma sanglaba matamni imai chada he isor karino nangna tambiri basibo adu yamba bahara sibo sen thokpa mapado ichana lairik tamba loidriba phawdangdi hinghanbidaba karigina ima numaitaba tawuran aigi upai lei ai soidana ngamgani nahal bandok thamkiba aigi necklace to thugairoi ma madu handokpa oidraba wani sendoi khara ka horaga arembaduna akhoi tamogi thanigi paisa de konarani ma aduga khudop simadi sukai kararoi babuni khanna thamlage ibema hayengdagi aigi satra thigani ma lairik tambigani aduga imanaba radha kamla rita ranjita khoi makhoi marida thamagi lupa kuntra panghangani makhoi di inak sukhunba thamu su chawba machang haktani ibema necklace to kairabadi nangi summi chanbagi paisa di yarani dana ai ming chalaroi ma ai na satri oirabadi karam makanta paisa tangani ima gi bema onthokpani ima kari ki kapli banu ai na khali base achumbani ima oi thokpa ya bani khali tamuni engineer oiraga hayeng ai na amuk tamthaning ba makhai tamba yai sana samuk saraga loiri hayeng dagi ima na basim unaruni ai na haiba makhoi soidana yagani aduga ima su indum jaga khara uno angang singdo khara tharaknaba ima ai khoi ne tamu ki damak kaya ngwana honakiba ma bu khangdaba jalane ima honakiba ki damak mamal pamlabade natte adu magi matausi uraga karamba mama mapana masabu semningadawribanu ima leiri bema ichagi kari maying kagani ima panam haiduna su mitai amadi kahawba yar bema masidi sadharan miyoiba gi loncha sajat nungairaba matamda kawthokpa waraba matamda ningsingba
มาหากนั่นลังไพดเซนทุงดีว่าระบมาตันดานั่งน่ะทารักปะเซลพังละกะมาตันดูดขลัมกันนี่อิจันนาตีมาเซอิโซนี่หายนะงาสิดีนั่งกิดาร์การเลยตรีมานะนุ่งสิจับนุปีกะโอนัตไตในหายดูนะกางขดจังบลินกะจับมานะขันเกลี Ma, ay na magi mapan ka tang may basibu. Sararan gilon tat na tabaran niya. Puna magsi, inaman na tokan ba ni? Inaman na karasawning. Inaman na panghay na hay din doon ay ko'y tamogi mapukon ba ni? Adong na kan gan, mi kuding gihong na sani. Tonga nung ba, masagi da tansin nung ba hay ba si di, nanggi tamogi, nanamagita nati. Mi uy ba hay ba dugi mapuki ko na jarak ba? Dos ni. Masama oijaba pambani na oijabagi wafam hawdorappada masana yajaba tabani adubu pukjen sengna thadokpa kathokpa haibaduna numaibu oidani aikhoju pukjen senglamdabana ngasi waribasi Kara wari na, waru ibiya di ko. Waru rin ni. Adu hayra no bihekte yabra ni. Kaya yan siyang no. Raw thong ba ma, ama na irole. Nga ka tao mo magayaw ri. Haba yabi ra dro. Hoida. Nang nasaning mo tatawro. Nang marakti na, ay di iyaw da hawrap zani ko. Naan magitumam dagbiwani na. Yam na hirang graba zani. Yam hay zani, tawro yan taw da baywani. Ado, ko chaji bumloy loy de ba, mim ta thamji ba. Amata na di ani leram na tro. Nang na charan jakri ba. Yam khenai mo. Makhoi de adhikar tal e. Mi thambadi akhoi hai ma khai yai da na. Khang de da mi oi ba. Ngakra bai ba duni. Pian ba ko wasung lai lai ta ba. Masina phagadra khalami amang pa me da. Ha kare hai ba ga. Mi du su paisa gi adhikar tal ka ni na. Kaya ya mi ge pi ta re da na. Hoi. Proposal nama tanggal lagi bani na khana batare. Hey, ima hui tu pu jak thong bagi kudam ubro. Khang de da. Puklau baga parau baga kaino warau baga na ngasai do. Mai re na ma thillu bani. Ima ri ma sibu sirang gani ne. Mai re ndu lang thora ko da tu sumang ma to na kai do na le ho ba. Kada re gi laura ne. Herau ga ngakra ga na khang dei manam da mak chalan ke ba. Du ga mai re thillu bana dia. Ngarang ngakra du piru so dana. Saita lemin na bon thok nungai khidre. Khudu ji nung sikre ba. Aina su pan hona zari se. 치즈닝에 다고 사이다. 너무 파기가 좀 강들어. 아. 나사기 이제부터 얘기해다. 칼링이다. 해기 파기 해비 두니네. 파기면 또 자디. 이해. 파래. 아이 라래. 비몰라. 아이 수강에 상사를 해비시 이사기도 얘기하다 바네. 그리 해봐. 이사기도 얘기동네 봐. 이 아이기수 야우다 봐. 이시. 아이 쿠니시 아무튼네. 하이나 바다이네. Nupa nupi haksang na tungan bani thamoy de amatan. Hui, adu bu khalla de paini. Ai khoi mi gi awabi yenglo bangam manati. Isa pharaga lore. Ai na nungairaga loina nungaga da bane. Makoi su ai gi wakal sida mi manam na oina bu honaraga nungai ni hingna bu honaba. Asi mami oi ngauta punsilaga matik jana nungai ba purthi be habado masana oijaga da bane. Bimola. Masi ai gi adatsan. Technical ta da chatuna nam khidi di mo ngamo ena urure sahitya ka wi am wanga mi jani na adu wer badina ai khara ka su haininga hai thara uli ai gi theory se yamna samkhra bajane yengo prakriti da usek tin kang pum na mangmasa poi marum ko pikling ede sana makhom pithai usieng na machinjak inbi satpa tambi paiba tambi adu dagi pum hai hai natro natte adu dagi ne nongmadi magi hingnabagi lambida makoi jura sanminaki paiminaki asum saminaki asum paiminaki nongmata su halakti nongmata su yenglade mapi mapadu naribra yeglibra kari sariba kari thagliba mase prakriti ne asum bagi mam ai su prakriti du da yauriba natro adu na bu se khanjanaraga nang haibi illibani da Family shopping da honeymoon changing manina. Darjeeling da nami thokpa kaina kumari da nami tapa. Yining dra nambo.
राधा महाक लेहौरब्रो लेहौरे कोबी थाहौरी इसिंग खरा साइबिरुसो दा साइरके त साइबिरुसो इंदोमजादसु हराउनी नखोयनिबु करी करी मतंग यहौरबगी नते मानबु करी हाइबगेने Ching leite jara hendang amgadaba lairabadi lau khara hai pundun mana una sina chaba hai gadaba lairabadi ngasi su yai khara hai nang ki cheng pujarau khara hai tawduna samne rage basini nate nangbu tangai phadrabadi laiminaba yananaba kari kari no saba kharadi tamsiludana hoi ngasi ma khik tamdurage la pula etu nate na sandana do si mi jela sida leire so Aku kiti iya na zayi na koi dong na kiye bata sat na bana teda. Kobi bu pun tahu rapra. Orang nunda orang tag ni. Sandhya, kang kita hingga na bikiran pamdana nomai top marak sida. Ay na kula yaudana kutum sidang hagat pesiti. Wajoi haurakan. Kari pore, kay nonte sagedana. Kari pora uni na yung maya dala pa bu nang pizza ka tapani. Hoy ne kari no masu samin na ro. Ngasi di yung da sangurasi ima da khoram halo. Chang yade. Nako ne lang bagi inilla yung tekani. Arembada nanno toksani. Hoy da. Chang mingre badi khitok jaragi matung dadi sida phau lak la roi. Madu ne he phai. Chang mingre bagi nate kari kita haru gadage. Labang nunggu tumlabadi punci supa. Adubu kara leragadi hauduna cheninga kani. Nungbu yu bane chaningai bulai tabane imagi isau na kan bane. Nuro haibado masidagi henna warang badai do khalakani. Nungi nanak bulai gabadi nandan kanan Amravati ki haiko lekol gum khan bangam gani ye. Gobe konungda ki su hena nungai gani. Nung chot labasu chonina si. Sao che kumna nung phaduk jara hen babu kaidawi haibage nung sa kai di nimit mari ni mangani chada basu yawi adubu makhoi mu kanba makhoi mu thangna phaba leite imagi isaulang basu adu mangai khumbidraga loire dana aduni yarage khangani yadraga ko halaga loire dana lambi khangda babu natabasi bo hojika lagu kari bya lebi bage aina janana haraga nakoina phagi dal Sandhyarani awai ba mangana jahoro aingonda mune bim doranu ko ai ke ko lolu ke ko asing bani radhan hairi basi awu ba ngang nasiba Sandhya ai khangi nang nai pu tasena nusi aina sunang bu tasena nusi jagat chida aina nupi ani khotama khangi amana ima amana nang ima di yum dalamine nahati aina dhyan tawse mudi wana aing kuding lai puja tawjeri bani aduga asumna wari watai saramaga yumda hanba matamda aina khambali taksi soli asum siba su phajaba saktamasibu jalan khargadra aigi oiba phanglaroidra adudi kari tawraba adubu punchi ase manglakna ba chap manare mirangda thuraba kurakumle kana thoiba ain haudok libasini haugatlu yagadaba ain yari yengsi nungsinaba thungnabagi punsi haibado zatminasi yetga oiga yengminasi mausagi nungsiba kutsemgi angakba doktaraba waraba kanda ikokse natambak tamon khangjagi asam phamduna ngasigum nungmasu mikuptaba makai yengjagi nangi maithom madu kaktana yade himinaba tarabadi yamna chang Kari mata yaudra basu, bikhari gumna kokla basu, ay ipin jarage. Madudi saitani, upanas, wari, lari lasu, cinema, dramada, phajabagi wani. Nang sunungai kada boy, khanbani, aduga nasada tholabadi. Tolasi, ay su yang magamla, masida sunate, nangi, nungsirabi imagi, milu pirangkang lo, nang bo soidana saptaw. Adudi kari tawsi haibagi, Nangbu yum supan palaroidro. Pibam sida lerabadi palaro Sandhya. Nangi yum pan bagi matam hijilale. Ai koi ni thaptung narasi. Ai bu kauna bohono Sandhyarani. Nangna apa miyo yamata chatkiba. Nangna nungai ki bai base ai gi sar thopogum nungai gani.
ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯑꯃꯗꯤ ꯅꯨꯡꯉꯥꯏꯌꯣ ꯁꯟꯙ꯭ꯌꯥ, ꯅꯪ ꯑꯃꯗꯤ ꯅꯨꯡꯉꯥꯏꯌꯣ. ꯃꯗꯨꯃꯗꯤ ꯑꯩ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯁꯦ ꯀꯞꯀꯅꯨ. ꯁꯦ ꯀꯞꯀꯅꯨ ꯁꯦ. ꯅꯃꯥꯏꯗꯣ ꯊꯥꯡꯒꯠꯂꯨ. ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ. ꯅꯪ ꯑꯩꯅ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ. ꯁꯦ ꯊꯣꯛꯑꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ. ꯁꯦꯕ. ꯀꯔꯤꯅꯣ ꯕꯦꯡꯛꯅ ꯂꯣꯟ ꯌꯥꯝ ꯄꯤ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯔ ꯊꯤꯖꯤꯜꯂꯨꯗꯅ. ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ? ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕꯗ ꯈꯔ ꯍꯧꯒꯠꯄ ꯇꯥꯏ. ꯍꯧꯒꯠꯄ ꯍꯥꯏꯕꯗꯤ? ꯌꯦꯟ ꯂꯣꯏꯕꯒꯤ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯟ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯦꯟꯁꯪ ꯑꯁꯥꯡꯕ ꯑꯃ ꯁꯥꯕ ꯇꯥꯏ. ꯌꯦꯟ ꯃꯆꯥ ꯈꯔ ꯊꯝꯕ ꯍꯧꯕ ꯇꯥꯏ. ꯃꯁꯤ ꯄꯩꯁꯥꯅꯤ. ꯃꯗꯨꯒꯤ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯆꯪꯒꯅꯤ? ꯈꯪꯗꯦꯅꯦ. ꯑꯣꯏꯔꯣꯏꯗꯧꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯄꯥꯔꯨꯗꯕ. ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯒꯗꯔꯥ? ꯀꯔꯤ ꯀꯥꯟꯅꯗꯅꯤ? ꯃꯔꯝ ꯆꯥꯏ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯤꯔꯤꯕꯅꯤꯗꯅ. ꯑꯗꯨꯗꯤ ꯃꯗꯨ ꯑꯣꯏꯅꯕ ꯇꯧꯔꯁꯤ. ꯑꯣꯏꯅꯕ? ꯍꯣꯏ. ꯅꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯣ ꯌꯥꯜꯂꯒ ꯌꯦꯟꯁꯪꯒꯤ ꯑꯌꯥꯝꯕ ꯃꯆꯥꯛ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯨꯞꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯁꯤꯈꯤꯕꯒꯤ ꯇꯤꯟ ꯌꯥꯝꯅ ꯂꯩ. ꯀꯩꯅꯣꯝꯃ ꯍꯥꯏꯔꯒ ꯂꯣꯏꯅ ꯄꯨꯔꯛꯂꯒꯦ. ꯅꯪꯅ ꯇꯤꯟ ꯄꯨꯔꯛꯄ? ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯅꯤ. ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ. ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯗꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯗꯒꯤ ꯁꯥꯕ ꯈꯣꯠꯄ ꯌꯦꯟ ꯂꯩꯕꯒꯤ ꯈꯣꯔꯁꯇꯤ ꯀꯝꯗꯧꯕ? ꯁꯦ ꯈꯨꯗꯣꯞꯁꯦ ꯀꯥꯏꯔꯁꯤ. ꯂꯨꯄꯥ 100-150ꯗꯤ ꯐꯪꯒꯅꯤ. ꯃꯁꯤꯕꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯊꯝꯃꯝꯕ ꯈꯨꯗꯣꯞꯇꯨ ꯅꯠꯇ꯭ꯔꯣ? ꯅꯪ ꯆꯤꯡꯅꯔꯕ꯭ꯔꯥ? ꯆꯍꯤ ꯀꯌꯥ ꯄꯥꯕꯨꯡꯅ ꯈꯨꯗꯣꯞꯁꯦ ꯁꯤꯔꯝꯃꯤ. ꯈꯨꯗꯣꯞꯁꯦ ꯊꯅꯝꯃꯒ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯦ. ꯑꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯀꯌꯥꯝ ꯀꯨꯏꯅꯕ ꯈꯨꯗꯣꯞꯁꯤ ꯁꯤꯗꯨꯅ ꯂꯩꯈꯤꯒꯅꯤ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯠꯈꯤꯕꯔꯥ ꯈꯨꯗꯣꯞꯅ ꯆꯠꯈꯤꯕꯔꯥ ꯑꯃꯗꯤ ꯃꯔꯩꯔꯦ. ꯉꯁꯤ ꯈꯨꯗꯣꯞꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯊꯨꯡꯅꯕ ꯊꯣꯛꯂꯕ ꯄꯥꯕꯨꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯝꯕ ꯀꯥꯟꯗ ꯇꯧꯕꯁꯨ ꯌꯥꯏꯗꯅ. ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯗ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯗꯁꯨ ꯀꯞꯅꯤꯡꯈꯤꯗꯦ. ꯉꯁꯤꯗꯤ ꯊꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯀꯞꯂꯛꯂꯦ. ꯑꯃꯔꯣꯝꯗ ꯆꯍꯤ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯅꯥꯍꯨꯟ ꯊꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯠꯅ ꯍꯧꯖ ꯀꯥꯏꯗ ꯌꯩꯔꯕꯁꯨ ꯑꯩꯒꯤ ꯑꯁꯥꯒꯤ ꯎꯄꯥꯜ ꯃꯌꯣꯜ ꯆꯣꯡꯈꯤꯗ꯭ꯔꯕꯅꯤ. ꯉꯁꯤꯗꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯒꯅꯨ. ꯑꯋꯥꯕꯅꯤ ꯁꯟꯙ꯭ꯌꯥ. ꯅꯧꯔꯕ ꯌꯦꯅꯤꯡꯁꯤꯅ ꯅꯣꯡꯃꯗꯤ ꯑꯁꯪꯕ ꯃꯅꯥ ꯑꯣꯏꯔꯛꯄ. ꯃꯗꯨꯗꯒꯤ ꯃꯅꯥ ꯄꯨꯡꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯔꯦꯛꯃꯤꯟꯅꯕ ꯑꯁꯤꯃꯗꯤ ꯁꯥꯖꯟꯕ ꯉꯝꯗ꯭ꯔꯦ ꯁꯟꯙ꯭ꯌꯥ, ꯁꯥꯖꯟꯕ ꯉꯝꯗ꯭ꯔꯦ. ꯁꯩꯂꯦꯁ, ꯅꯪ ꯅꯨꯄꯥꯅꯤ. ꯄꯨꯟꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯕꯨ ꯅꯤꯡꯂꯕ ꯃꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯁꯟꯙ꯭ꯌꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯐꯝꯗꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯖꯒꯠ ꯑꯁꯤ ꯏꯃꯝ ꯃꯝꯃꯤ, ꯏꯍꯥꯡ ꯍꯥꯡꯉꯤ, ꯀꯔꯤꯝꯇ ꯈꯪꯗꯦ. ꯈꯪꯕ ꯇꯥꯔꯕꯁꯨ ꯑꯁꯤꯅꯤ. ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯏꯆꯦꯜꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯡꯗ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯊꯨ ꯊꯦꯡꯊꯨꯔꯤ ꯑꯥꯁꯥꯒꯤ ꯍꯤꯗꯦꯟ ꯑꯃꯗꯒꯤ ꯑꯥꯁꯥꯒꯤ ꯍꯤꯗꯦꯟ ꯑꯃꯗ. ꯏꯆꯦꯜꯁꯤꯅ ꯀꯗꯥꯏꯗ ꯇꯝꯂꯤꯕ ꯑꯩ ꯈꯪꯗꯦ. ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯁꯃꯨꯗ꯭ꯔ ꯑꯃꯗ. ꯀꯔꯤꯅꯣ ꯅꯪꯕꯨ ꯖꯒꯠꯁꯤꯗ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯎꯗ꯭ꯔꯕ? ꯎꯏ. ꯅꯍꯥꯛꯇꯤ ꯐꯖꯩ. ꯑꯗꯨꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗꯒꯤ ꯀꯥꯔꯛꯄ ꯎꯐꯨꯜꯅ ꯅꯍꯥꯛꯄꯨꯁꯨ ꯑꯃꯨꯛ ꯀꯨꯞꯁꯜꯂꯤ, ꯃꯆꯦꯟ ꯃꯔꯥꯡꯉꯤ. ꯏꯃꯥ, ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ. ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯝ ꯁꯣꯟꯊꯔꯛꯂꯒꯅꯤꯌꯦ. ꯇꯧꯕꯣꯟꯁꯦ ꯊꯨꯝꯂ ꯆꯤꯅꯤꯔ ꯈꯔ ꯍꯥꯞꯄꯛꯀꯦ. ꯏꯕꯦꯝꯃ, ꯑꯩ ꯊꯛꯂꯔꯣꯏꯗ. ꯍꯌꯦꯡ ꯃꯔꯥꯏꯅ ꯐꯖꯅꯤ. ꯏꯆꯥꯁꯤꯗꯤ ꯈꯔ ꯁꯥꯒꯠꯄꯕꯨ. ꯂꯤꯛꯂꯤꯒꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯤꯜꯂꯛꯀꯦ. ꯈꯣꯡꯁꯦ ꯏꯃꯥ ꯁꯨꯝ ꯏꯪꯂꯤꯌే. ꯉꯥꯏꯈꯣꯁꯦ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯂꯥꯏꯕꯛꯀꯤ ꯐꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯜꯂꯛꯈꯣ. ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯧꯑꯣ. ꯆꯥ ꯂꯣꯜꯂꯛꯎꯔꯥ? ꯂꯣꯜꯂꯨꯔꯅꯨ, ꯄꯣꯊꯥꯖꯔꯨꯔꯣ. ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥ.
Oh, adugane sabondo oina khara thaklage. Se. Oh, Chini khara haplabani. we thamkro. Ima na pamba mai bara doctor ama hayo. Ngasi mari ni mangani pura sure. Ima gi phibam se yam phatilak dare. Marai na phajani da lai da kan na khoramo. Lai su khurumsi adubu ima na pamba mai basu yengsi natraga tamu kaurai ma. Kauru kino. Adubu karigi aigi phibam ma se phalak trabadi mabu kauraga nangbu sinaramgani. Ima aingondadi kari no saudaba laman khumdaba haina takpirambada. Ima na hairibase nang bhap tadra male saubagi wafam nate makhoi na ikhogi dama kari su tauningde ngasi kaururabadi migi mamangda phajade haiduna doctor kauni hidak lege haini do punamakse makhoi na pahamba nate makhoi na su pamba matang lakhini ne bema. Ima adubu nang sinarabro kari su tauroida ai dama nang su leiri dana tangai phadrabadi makhoida haiba tabani haifam su thoi. Ima kapkanu kari gi kaplibano ima si khiroye nangi mafam khangdana nangi nungaiba udana ima nangu thadokuna chalo. Nai khoi bema ngasidi ima wa na hangde kari no ima nang seng na khumuko nangi haina singna baka leibra ima na haibado korabra masak khangning lakle ibema nabung se khangle dana nabung dagi ta daba kari taure tumina leirabadi hayo kanano haiba. Ai kana mata laite. Ima khangning bana loire madubu khanglabadi siraba su pelagani haido kai taurabagi doctor ni ma. Doctor yamna phai kari lamdagi no singe mai dagi. Kayum no maibam maibam longna bayai yekti natti adubu madi karam tawi masadi mabuk mapau phabra yamna phai. Ima aina mabu khanglubadi doctor oina nati mabuk mapau phabadagi ni yamna phai pu pangdi suri dana suri makhoi hando thabak achauba masu tauri. Nakhoi ni di karamba kanda khangnaruriba yum thane bagi paisa tumsin khigani hai aina imaga sida khoi punhan laimina si hai dani madi kari khume hoi nang hairaga loire aduma khumbro mabuk phaidana soihanganu nabungdagi tadredana ima pele sida leibado migi mamangda phajadeda khangdeda nakhoina thokpa tawro. Ima potharo laiba ketamba ma lairamani. Chalo potharo ro ima naba pharani. Kanamanta laite ko. Laiti INAO na college ka ki ima su ketin chaki. Ima do yam ikai se. Ai bisu ngangi hai tauba ngami hai duna aduga
ai khơi ga ngai sen oina ning di haina su hai batai an ngam sao nu da sao bu di sao di yengoi thabakti yamna hojilabani ai da mata yawu ngam haude yen bu kai to mai dagi thamba hauga dawri bana yum saba hogoledana silor page yen macha asumdagi lapaga chap chanarani yen makhan yami hai badai ne kari yen no loi ga dawri babo ahan bada white lekon kuntrane white lekon arvarekar kuntrane broiler kuntrane lojana yenge ai di bha amata dadi hoida kari kana ga bana haying tungduma ai khangjarakani sidagi di jarapum mata mama hai badana poultry farm gi provider oirabani na adu ma phagi do torokonu ba provider hai bani saur bra samni phagi orabsu farju patre su nang ne ai lale tasing bani ai soi khari hawjik se sawning lura ai usum sawna legan ba mi oiro aduna bu pum maktagi hen heli bani nang nai bu he thagat sidi sarga yawi saita sarga danate sarga gi mathak thangat ning bani wang mun la sumadu dei tarak badi wa ma hagi khan bani kaino hanjin ngang na kre phone ta khidraba phone ta khidaba yai adu go aidi yamna thawa yauna dingang na khibani ngasi amu khanasine kaino matam ama matam aidi matam pung ke tar ke bro nati matam ai bhap ta sajibu kalen inga ingen yerum go matam ai khangudre hoi yerum go pa adu dagi ai khoi ni phamina duna omelette chamina bada ni nok na hoida ba matan do phagi tawni ai ngai bhap taramne ai su phagi ni da adu phagi tawbani khangi adu khara sawbugi saktam amati yanan okre da ngasidi ai su phagi tawbani adu saksinna ba nate matam mai bu ngasi tarani gi manung de yen macha lauro ni tana adai benglon tanarani adagi loan phangeka yenana bu macha chama chani so lauro ni ahan ba yen bin marum kopo hawrbu matam do khana yar marum di tha kya do ko kaniya tha tarukta nung mata yerum kya ko kani yen bi cham le rabdi nung mata yerum ya kan budi pawi ai matam do ngoro nung yerum le ram gata badu yen bi chama natte yen bi sing loi na ba hona si adu oirabadi yerum tama madubu kawi asa aina yen loi gani nang nane sarkar gi thabak na tai jaba amara natraga karbar ama yengadabani paisa gi kamata chingani ngai leite imadane inkhol saruk khaito piro ai thaba ama nun na ba hona jarage yonjarage haiduna taknari bani imana ba pharaga amuk takna khigani thangman grese de ma nasi se mabam khangdana ai amna ngai ai sin punsi gi anu ba chena mani ai se onthok na laibak thiram khrabani adubu nahak thena badagi ti sina ba haifido asini dana mahusagi ning bakai bagi jelti mang khabra nasidi chak thongloro ahan boina chamina rasi chak thong ngai da chapu ka thang dage tawri ngai da ima laklaga kanano harabadi chapu thadere da chapu garabadi yirum dagi hain kaksan na batai dana phaginati thongoro ba nong ma sai dan thonggi ngasidi imasu phiram khara sokjil hawi ai nganta han khage poultry farm haibdo sira asu kana honaraba maktada amagi mathangda amasi ai to pham khangdre nakoi di khangdra mane nakoi di yumpham waraga ai gi asa sandharani gi asa kaya wangbuno haiba madugi marumda inau nupa thubli bani nati nakoi siba yade nakoi su hingu ai su hinge kaido bage nakoi khara de hingu ko ai gi asa se kahan ganu oiramba yai chapu mapala koi bada asum koina chatpa tin gi asa adubu ngasidi nakoi na ai gi khwai degi nakpa asa ni nakoi khara de hingda ba yade ai bu nuksi bidra basu sandharani bu nuksi biu
mana ai kita mut kya wajaba na koi kardi hinku kari taurabagi murum soli badubo ye Sandhya aduk yama mayen chingdo amat tale chilakre pangsi de sirabani kari nano lai chat hai badu or mane ising dagi ra chinjak dagi ra khangre doctor ne laying badadi ngamdrabra na han lalame hidak su kalame adu bahan balitre sitte kari tawni kari taw bai babu tawninga kasu tawninga lete sum yeng bai baduni macha si bagi sing sengbal labada mama na kari tawninga le mai thong imak maksin ganda yeng banu ngai te kari su leitaba yenang macha khara sibagi dama kari su leitaba sida ai khu ya asa oram ne banatra adubu kari tawi haibagi amuk leiraga luri dana amuk sirabadi amuk su leibatai amuk su sirabadi madudi pahangdabagi wani aina haikibadudi hak nupani nupa na nupidigi kari heli ayamba hiramdi heli basti aina nangonde kari heli Sandhya hingna nabagi lanphamda aise maithi ramani aise laibak su onthok nu leitabani nahak na adum nangang labadi aisu thamui piksalakle mi pairakle akiba puklakle nahak ina nakta laklaga pukning si chawkhat para haibapu asum nong magi piksit madudi yamna pai akiba poktana nahak aingunagi thaptokpa ngamlaba ai khoini su unadaba haibadudi yamna pai nate ai ningundagi thaptokloi ai khoigi sunungai ba matam lakhi ai khoini gi wafamdo toklo ai khoini gi wafamdo palaklaganu nahak ahlamanna yaba kanagu mamada chatkro ai su tare nakoigi imagi anaba figam phachilaktre haiba mane hinigada nahakpo lohung birumbagi wafamdo ai loina tare Sandhya kapkanu maduna phabo oigani imana haiba ilu imada nate ai su hairiba sini Sandhya imana hinglinga da nahak lohong ai kari gumat nungai ta bam ta tawroi ningam da bam ta tawroi Sandhya ai wa ma haige nangya gada kari no ai ai khoini kadai da no ma chatlaga seminar rasi Sandhya imado matumda lehobu natro chalo imagi manate chalo isuna tambala kani Sandhya chatlaga yen macha khara leidana amuka yeng kese kari mata nungai ta batawgan ko hoi nungai ta batawro aduga nangsu imana haiba iluko karisu nusa thibira run daima pharani khandana doctor ni yunda chalo na hairak sikpu khotpa gadi phabira brema phare ima yamna nungaire karisu tawra roida yengbada su yamna nungaire kanade ima gi wa tolo siwa haibasidi miyoibagi laman tonduna lairabani nongmadi soidraba aina amu sangthaduna hinglubagi kari kanagadege Ima aigi haibabu nakhoina nungaina lehogani haibagi wakhanduda aisu nungaina chachakhiba nanamadi makhoirom da su anga ama masangam di haidana sarkhibanida thun halakani ma RAJEN nachanse luna tawbiyo marai bak thirabani jagasida nachangi haibabu nangna lorabani aduga aina hinglingaida inkhonse tangkhai ma nachangi mingda panbiyo mana tawningba tawjachanu ima soidana tawjage ma soidana tawjage aigi laina se karigi kawi pharani deima thudokpa aruba anaba nateda ai sama tarabani nakhoina lona ngangnabado
Imadi kuirabada thani humda ngaire haibado Ima akhoi karisu haina ti ima gi wakhal waram ima ge na ba se pharak labani pharak laba Andi Sandhyarani nang kari gi kabliba water bag to ising khara habiso khong se among ingkhalak pagam tawi Rajen Ima aina hinglingai kharadang hawa kangkhat pa ngamlingai sida nachangi luhong na ba thaurang taw ningthina awong awun tambi gadabani Ima magi nungsina jaba doctor ama lei haibani manamabu khara hanghalu Ima Phibam sida Sandhyarani na bu yagadrane Mana yadaba yabrane Phibam sidani hongadabadi soiba yadrabani ngasi hayeng ma thaurang langu Kanagi sithino Sandhyarani gi mankreda kari iriba inada basu kuireda Radha mahaki mapau amata tadrabara inunduna karam tauri Magi punsida dum dham yaudana ijat macha amatang thamlaga nung magi tara ani khaktang phangnaraba honajarambadu
नत्रगा अइबु ओइजबा यामना थिमल्लब्रा समाजदा चन्नद्रबा महाकल हिंमिन्नजगे हाइबबु अमरोंदा महाक मिसेनी थमोइनुंगदा मैगी चिंग पुदुन चटखिबा था अममुक हाइरमगनी राधा थर्मोमीटर न अयिंग असा ओले अयिगी चिठी से मरीम अखोंगदे समनरमलरोय अदुबु लाइमाइगी अनीम अवांग ओननबा खुलाइदना बैरोमीटर कौबरा कौनिंगबा अमा कौरसनु अइना हाइनिंगबदे अयिगी थमोइदे अवाबा ओनबगुम तौरे मसिगी मार्करीना पुंसीगी ग्लास ट्यूबदगी फाउथोकदौरे नंग खंगबना तरा राधा सैलेश का अयिगा इहान हाना उनकीबा नुमित्तो नोंग चुबा नुमित अमदा उखा अमदनी नोंमा इंगेलगी नोंगलक्ता सागतजखिबा अयिगे आशादो राधा ngasiday mitki piyo oina tendaragledo Taubati Radha Asha tauribasimak arangba oirabani Adabu miyoibagi khwaidagi soibati masi khangbide Onna tainabada ngangnabiri Makhoina Sandhyarani maraiba pai inak khunba daktar amada luhumgadawri Radha nang taramdaba yai Ay luhumgadawri Sahi kaya khanjaraklaba Nungsiba mahakatungnaba punsigi mahawdi kanglar Ona tainabada tungnaba punsi Ay thaunaba na yengdani Imagi ningba tungnanabagidama Radha punsi se nungsidada Ay su Thamoinungda Meigi ama Puduna ko sa patari